Sajiwa Zelda Leba inmate Singda, Niam Giwang Mada mobile phone Nabagi Kudong Zaba Piramba Warden Fare, Sajiwa Zelda Leba inmate Singda, Logi Wang Mada mobile phone Nabagi Kudong Zaba Pangalamba, Zel Asigi Warden Ama, Arang Manipur Police Napavangam Kre, Hiram Asigi Matang the Manipur Police Natador Papau Amana High, Parabamio Adudi Imphal East District Manung Senaleba, Kaidang Mayai Lekaidagi, Masagi Sahi Kuntrag Mangarom Suraba, Said Chakawi. Mahak Sajiwa Zelgi Warden Oina Tabak Tawani Hairi Unlawful Activities Prevention Act ki Makada Sajiwa Zelda Leba Miyosing Yauna Atay Inmate Singda Sahit Sahana Logi Wang Mada Mobile Phone Sin Nabaya Halambani Inmate Sing Aduna Fall Tauba Amadi Kolak Pasing Receipt Tawagi Ayaba Sahit Sahana Pirambani Hairi Mangondagi Mobile Phone Amadi SIM card Kaya Supagat Pangamle Hairi Hiram Asigi Matangda Hojik Paubugi Oina Tizin Humzin Bada Zel Asigi Manungda Inmate Singda Sahit Sahagi UPI account gi Kutangda Sel Taduk Tazin Tabakya Susataram Ki Hairi Hiram Asida Kana Chenabagi Haiba Chapchana Khangdok Naba Hangang Police Station da FIR Ama Register Tobagaloina Mahak Makhatana Investigation gi Tabak Chatari Haina Police ki Pau Asina Makhatana Kangalagli IDP Singdang asi lengakna DVT ki Kutangda Lupak Road Kuntragani Yanthokre Jing Amadi Tamgi CSO Singa Pau Paunaduna IDP Sing Mayamda Hanjilhan Bahonari Hairi Kanglup ki Irang Thokraba Matungda Ahanba Oina Manipur ki Chief Minister Yumnam Khamsa Nangas Kanglup Anima ki internally displaced person IDP Singa Wari Sanakre Hybrid format the Chief Minister na Langol ki alternative housing complex Taliba IDP Singa Wari Sanaki Kangpokpi amasung Churchanpur district ki relief camp sing da leiba IDP singsu virtual oina wari sanaba saruk yakhi Deputy Chief Minister Nemsa Kipgen Churchanpur ki MLA LM Khokte amasung Saikot ki MLA Paulan Lian Hopkipsu virtual oina wari sanaba saruk yakhi Thorum ki saruk ama oina Manipur lengak na IDP lising taraga mapan romda direct benefit transfer DBT ki Kutang da lupa crore kuntragani thoyantoki IDP sing da selian thokpagi thoram adu Langol da pangtoki Thoram adu da saruk yakhiba IDP sing na atuba matamda masa masagi mayumda haningbagi apamba fongdunaki IDP sing gi wafam sing tarba matungda Chief Minister Khamsa na hai Kanglup Anigi Muknaba asi Pibam Lusilak Panamaram Oirga Tazanadabagi Sangwang Kalakli Kanglup Anigi Marakta Tazanaba Purklaba Matamda Aso Ngam Yaudana IDP Sing Masa Masagi Mayumda Hanjin Bangamgani Haujik Oiriba Pibam Asida Karingumba LOIKHRE Masagi Mayumda Hanjilhan Batarbasu Security ki Mateng Yaudrabadi Aning Tamna Leibangamloi Maram aduna Kanglup Anigi Marakta Thajanaba amasung yasinaba hana purakpa tangai fade Manipur da khundari ba tongan ba Kanglup kuntraga taruk nungsi sanana amatta oibagi wakhalonda laiminaba mathok tai fongloki IDP sing khunda laita han ba haibasi lenga ki khwaidagi maru oiba thaudangni haina palladuna Chief Minister na haiki President rule lairingai dasu IDP kaya masa masagi mayumda hanjilhanna ba honaki Anoba lengak lerk leba matung dagiti official meeting khodimakta IDP ki wafam asi mapung oina khanaba horki sing amadi tampak ki CSO sing amadi stakeholder singa pau phanodana atuba matamda IDP sing samasagi mayumda hanjil hanaba thorang lokatli haiki Manipur lengak na Itlf pu Unlawful organization oina Laothokpiyu Haina Maheshwor thongajam phongdokre Manipur da punna khundaminariba purup singi marakta maitai purupta atamnana mafam khara da changba yaroi haiduna gihan kanganduna warning pirkliba Indigenous Tribal Leaders Forum ITLF asi Unlawful organization ni haina Manipur lengak na Laothokpiyu haina Republican Party of India RPI Arthawali ki National Secretary Maheshwor thongjam na phongdokre Wafam asi elite trophy koba asi kun khunong masinduna first 5 side ET men's open football tournament lusin bagi kongba usi kun khunong dalaiba reso ground da pangthok ke bathoram da chief guest ki warun piruduna phongto kibani thoram adu da Maheshwor thongaujam na makhata na hai Manipur asi haujik tangdo laita balamdam ama oiban natri Manipur da chalai khiba president rungi matam loiduna Miyamgi oiba lengak ama lakba amasung lengak asina lamdam asigi chawkhat thorangi thabak thoram kaya leptana paikhalakliba asita sengna harauba fawi adumak pusahi ahum rom thorakliba irang asigi warosin ama puraknaba lengak amasung punamak na honaringai serakta ITLF kaubalup amana honariba punamak asimanghanaba Manipur da khundaminariba purupsingi marakta maitai khaktabu atamnana mafam khara da changlakpa yaroi haidana warning tawrakhiba asidi laibak thibani
Masida Manipur lengak sina makatana irang asi tholaktanaba asigumba akanbu wafam thamlakliba Itlf kumba lup asi Unlawful organization ni Haina Laothokpiyu haiki nakal amaromda tharamga mari lainana mahakna makatana hai Manipur asi culture amasung sport na malemda masakta I haibasi miyamna yanarabu wafamni wafam asi thoram khudingda saruk yariba singna adumak haiduna laklibani adubu Manipur gi mai purakliba sanaroi amasung artist singbudi kanana sumateng pangbidabugum ubu fanglei culture amasung sport ki oina lairiba mari lainaba department na akan mamijeng changbiduna tungda Manipur khakta natana India pumbagi mai purakadoriba sanaroi amasung artist singbu leptana mateng pangbiu Lamdam asida sanaroi amana Manipur gi mapal lamda chatuna sanabagi tournament kayada saruk yarubada mana laurga lakpada mahapung miyam changduna opibagum sanaroi aduna mai paknaba honarakbada thengnarakpa waba adu sumateng pangbisi sanaroi sing asi ayambana laita laira imungda pokpana sanabada mai paknaba honarakpada waba kayamarum mayuk nei Maram asina sanaroi singna waringai matamda mateng pangsillaga Manipur amasung India gi mai porakpada mateng pangsi haina mahakna makatana fongdoki US military na Iran da attack chathanaba torang lokhatpa loikhre Zayol asigi manungda US military na Iran da attack chathanaba torang lokhatpa loire haina thajaba yaba source balladuna CNN gi report amana fongdokli report asina hai National Security Official singna White House ta pau faunaduna report asina hai National Security Official singna White House ka pau faunaduna Zayol asigi manungda akhanaba attack ama Iran gi mathakta chathanaba torang tawre Taurang asigi saruk ama oina Air Force amadi Navy ki lanmi kya sem saduna laikhre adum oinamak Donald Trump nadi malem gi marup mapang oiba lebak singi pautak lauduna US amadi Iran gi marakta lairiba muknaba pumnamak diplomatic oiba mongda yasinaba puruknaba hodari Iran da haujik oirakliba phibam asigi matangda Trump administration gi makok thongba official singna ngarang White House ta mifam ama pangthoktuna khana nainaki nakal amaromda Iran amasung US ke negotiator singna Genova da pung ahumga makhairom wari sanaduna ebak asigi marakta yasinaba puruknaba honaki adubu haujik phawbagi oinadi yasanaba purukpa ngamdri haidi AI na miyoibagi haitoi singthoibadagi henkhirgani haina report amana hairi Zahi kharagi matungda artificial intelligence AI na miyoibagi tawbangamba matik mayayadaki henkhirgani haina Anthropic ki CEO Dario Amodina fongdokre New Delhi gi Bharat Mandapamda pangthokpa India AI Impact Summit lising ani kunga tarukta mahakna wafam asi fongdokhibani Hiram kudimakta AI na kumang chawsilakle haina palladuna mahakna makatana hai ana layangi thabak thoram singdagi haurga lau singu amadi miyoi billion kya lairabagi sathing kohanbada AI na maru eba thaudang lorgani adum oinamak aranba mongda AI se nabana miyoiba khunaida ka hena khudongtiba thoalakpa yai athuba matamda Anthropic ki branch ama Bengaluru da hangdoktuna AI gi matangda India ga punna thabak tawminargani haina sumahana fongtokhi Malem gi tongan balebak kayadagi lusingba singna saruk yaduna pangthokpa thoram aduda Prime Minister Narendra Modi na haiki miyoibagi chawkhat lamjenda AI na anoba mayol ama pire AI puthorakibasi miyoibana mai amasung wireless communication puthorakibaga sangdamnaba yai AI na machine gi kanaba hengatlanbagi mathakta miyoibagi tawbangambasu hengal ali technology gi awanba kya lakhrabasu AI na piriba kanaba sing asi sangdamningai lekte India gi mafam pumnamakta chatnariba online payment ecosystem gi matangda Prime Minister na haiki digital vaccination platform gi matengna miyoi million kya marom matam chana vaccine kaphan bangamle Luraba tanpham kaya mayoknarabasu UPI gi mateng lauraga miyamna online da irai laina sel thadok thajin tawba yare matam amada technology na miyoiba masal marakta khaibung tana halamlabasu haujikti technology na miyoiba kunai gi thawgol tawbada chawna mateng oinabaga loina amaga naksinaba helale Thoram aduda saruk yakiba Open AI gi Sam Altman na haiki Malemda India na AI gi khwaidagi chawba kaithel oirgani haibagi thajaba lei job market ta su AI na khwaidagi maru oiba thaudang lorgani Tata Sons ki chairman N Chandrasekharan na AI summit ki marini chanba nimit tawa ngangladuna haiki steam engine electricity amasung internet ka changdam naba yarba AI na miyoiba khunaida chawna kanaba phangalagani mipum khudimak AI gi kanaba lahongnaba hiram asigi matangda mamutana khanganbagi tangai fadaba lei miyoibana achoba pandam ama thamlabadi oithokleidaba karimata leite haiba AI na mayek sengna ul haina Google gi CEO Sundar Pichai na fongdokhi